State asigi Ana-Layeng Phivam Kangen from Yore Nungba Community Health Center Chehi Marihena Electricity Fungdana Leiram Lehaina People's United Youth Alliance Puya ge Secretary General Longzam Abote Maitena Fundarakli Puya Amasung Foothills Naga Coordinating Committee FNCC na Chatakiba Yingsin Khongchat Amagamari Lengana Wafamasi Mahakna Fundokibane Mahakna Hai None District Nungba de Leba CHC ge Phivam Yingshin Bachatpada Hospital Asina Electric bill thide haiduna kakibadagi ngasi fauba mai piramdana leiba thengnarakhi electric fangdabana solar gi bulb sizinaduna amamba kokna bahotnaduna leiramkhi solar yadaba numita candle thanduna layeng ba yaukre haina staff singna phongdorakhi electric fangdabana hospital asigi x-ray machine amadi ECG machine sizinadana leidi Hospital asida regular doctor amaga contract doctor ani posting pirami nurse Nepal posting pibada nurse taruk mahut sinba thamduna thabak karamdaba thengnarakhi Chingda leiba Ana-Layeng sangsingda Manipur lengakna yengliba meeting ase semdok trabadi miyamna amato oina khulaw lawraklabadi puba thangba ngamloidaba Phivam ama mayuk narakane nungba CHC da leiriba Phivam asiga manaba malemgi karampa mafamda leiramkigani haibase hangba yaba wahang ama oiri haina mahakna phongdokhi Nurse Nepal lebada ani khatangna mathau tawrakanda ataijingduna mahut purakanda nurse haiba hitaba adugi leitabida yani anana bagi mawongda puramba sisu thengnare loina na akoina pharmacist ama asisu mahut puhanbadagi hairiba pharmacist ki lam asida thangba haiba mina pudabagi pharmacist ki aso hubam su leire masimasu matam sana action lokot pirakanda akogi director of health services na miyang mi khanbirakanda achauba hoba si mention bidragadi koi khorang saungna ba maigei asom da leiba miyam na tongan khongjang chengjloi haingai leite adubu puya gi maikei dagi toina sesabagi program asida khunjam yam apen da phongtok pirakpa doctor sing nursing na haraute yam na opirakpa aduga media sing isin law lakpa matamda miyam na khorang na ngai bagi adugumba leirumba kanda khoida su yamna Hamoida Pianjaba, the Puming Siba Tanza, do your e habaduni, we are the Makati Tanzania Pomasi. Hospital aduda laying balagpa kambirol de nupi amana high hospital asida nupi angang laying na ba doctor leitaba amadi oxygen plant mathau tawdabana oxygen fangdaba lengak na tharakpa nursing laktabana mahut sinba singna tawba thabakta nungaitaba kaya thengna kre haiki amaromda FNCC ge convener acute ngaumeina high Manipur Lengang Hospital the posting piriba nurse amati at a staff sing posting mafam da chatana mahut silaga thamba asida ayaba piraba haibasi hangningai oire irangi mingda posting mafam da chataba haibasi maram chade chatning labadi posting mafam da chatpada karanasu thingadabanate Manipur Lengakna chingi hospital singda doctor amati nurse masing suna thambio haibasida health department piriba chief minister amati health services ke director na tasin ushinadan lady Imphal manungda hospital amada doctor nurse kaya thamjinba yauribase khara khaidoklaga chingdasu khara thabira uhaina mahakna makhata ke Oxygen gi plan tawrammi adubu road expansion tawba matamda asom mathagrom da pukhatna naba Directorate of Health Services high gre housing pau tawbidan leire manakan ba directorate ama oire leire natraga akoi nungba da leiriba mi singbu adum athopa adum tawningba tawsuno adum mi moidi anaba leiro habigi adurom da oina tarabra aduna athubada leiriba concern CMO oigera natraga DC oigera government da laigera MLA oigera kana oigera atuba miyeng da sangbiu asi se jing amasung tampakta lairiba health gi facility health gi service mayam se Manipur pumba sinthungna service se pibang